ꯈꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯂꯤꯕ ꯁꯤꯗꯤ ꯃꯁꯤꯡꯗꯤ ꯌꯥꯝꯈ꯭ꯔꯦ ꯈꯔꯗꯪ ꯃꯔꯨꯑꯣꯏꯕ ꯂꯧꯈꯠꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯤꯡꯈꯩꯗ ꯊꯣꯡ ꯑꯃ ꯀꯧꯕ꯭ꯔꯨꯗ ꯊꯣꯡ ꯑꯃ ꯂꯥꯛꯏꯕ ꯑꯗꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯇꯥꯏꯕꯪꯁꯤꯡꯁꯤꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯈꯨꯂꯣꯝꯅ ꯆꯤꯡꯕꯥ ꯈꯨꯂꯣꯝꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯤꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯇꯝꯗꯕ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯠꯂꯕ ꯃꯇꯝꯗ ꯐꯠꯇ ꯍꯥꯎꯊꯤ ꯈꯥ ꯄꯥꯛꯅꯒ ꯍꯣꯏꯅꯔꯤꯕ ꯋꯥꯡꯕ꯭ꯔꯦꯒꯤ ꯃꯁꯨꯃꯥꯡꯗ ꯁꯥꯡꯂꯕ ꯄꯨꯌꯥꯒꯤ ꯋꯥꯅꯤ ꯂꯣꯏꯅ ꯂꯩꯕ ꯃꯥꯏꯀꯩ ꯃꯔꯤꯁꯤꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯣꯅ ꯊꯣꯏꯅꯒ ꯈꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯊꯥꯡꯖꯤꯡꯅ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯗ ꯉꯁꯥꯏ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯇꯥꯏꯕꯪ ꯁꯕꯨ ꯍꯛꯆꯥꯡꯗ ꯂꯩꯈꯤꯕꯗꯣ ꯊꯥꯡꯖꯤꯡꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯥꯡꯂꯕ ꯄꯨꯌꯥꯒꯤ ꯋꯥꯁꯤ ꯊꯧꯔꯝꯗꯨꯃ ꯇꯧꯕꯗ ꯑꯔꯥꯡꯐꯝꯅ ꯀꯔꯤ ꯔꯣꯜ ꯂꯧꯔꯤꯕ ꯃꯄꯨꯗꯨꯒꯤ ꯂꯩꯔꯤꯕꯅꯤ ꯆꯤꯡꯈꯩꯗ ꯄꯥꯡꯕꯗ ꯊꯣꯡ ꯑꯃ ꯐꯥꯂꯤꯕꯁꯤ ꯄꯨꯌꯥꯗ ꯊꯝꯕꯤꯔꯝꯕꯗ ꯑꯆꯪꯕꯒꯤ ꯊꯣꯡꯅꯤ ꯃꯗꯤ ꯈꯤꯇꯪ ꯂꯧꯈꯠꯆꯔꯝꯕꯤꯁꯤ ꯑꯆꯪꯕꯒꯤ ꯊꯣꯡ ꯃꯥꯔꯖꯤꯡ ꯀꯧꯕ ꯂꯥꯏꯗ ꯍꯥꯏ ꯍꯌꯦꯡ ꯇꯥꯏꯕꯪ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯉꯒ ꯌꯥꯏꯐꯅꯕ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯉꯥꯏꯕ ꯊꯣꯡꯁꯦ ꯑꯆꯪꯕꯒꯤ ꯊꯣꯡꯅꯤꯀꯣ ꯁꯤꯗ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯀꯌꯥ ꯆꯪꯍꯜꯂꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯆꯪꯉꯕꯗꯤ ꯇꯥꯏꯕꯪ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯔꯝ ꯀꯥꯏ ꯆꯪꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ ꯆꯪꯉꯦ ꯌꯨꯝꯗꯒꯤꯗꯤ ꯂꯥꯏꯒꯤ ꯄꯣꯠꯇꯨꯅ ꯃꯥꯡ ꯊꯥꯗꯅ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯕꯤꯕꯥꯒ ꯃꯃꯥ ꯃꯄꯥ ꯏꯟꯅꯗꯅ ꯂꯥꯛꯏ ꯁꯝꯖꯤ ꯈꯥꯏꯅꯕ ꯌꯥꯗꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯣꯅ ꯄꯨꯡ ꯌꯧꯔꯛꯑꯕ ꯃꯇꯝ ꯑꯆꯪꯕꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯔꯥꯡꯐꯝꯗꯅ ꯃꯈꯥꯒꯤ ꯑꯁꯤꯕꯒꯤ ꯊꯣꯡꯗ ꯄꯨꯕ ꯆꯠꯂꯤ ꯈꯥꯡꯉꯦꯟꯐꯝ ꯂꯣꯝꯗꯅꯤ ꯑꯁꯤꯕꯒꯤ ꯊꯣꯡꯅꯤ ꯍꯥꯏ ꯄꯨꯌꯥ ꯑꯆꯪꯕꯒꯤ ꯊꯣꯡ ꯑꯣꯏꯔꯤꯕꯁꯤꯗ ꯍꯣꯔꯦꯟ ꯄꯤꯕꯥꯗꯨ ꯄꯨꯔ ꯂꯥꯛꯑꯗꯤ ꯆꯪꯉꯛꯀꯗꯣꯏꯅꯤ ꯉꯁꯥꯏ ꯄꯤꯕꯥ ꯁꯦꯟꯅꯕꯅꯤ ꯄꯥꯗꯣ ꯁꯝꯖꯤ ꯈꯥꯏꯅꯔꯗ꯭ꯔꯣ ꯆꯪꯒꯦꯔꯒ ꯑꯁꯤꯕꯒꯤ ꯊꯣꯡꯗ ꯄꯨꯂꯞ ꯆꯠꯂꯣ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯑꯐꯕ ꯑꯣꯏꯒꯦꯔꯅ ꯑꯆꯪꯕꯒꯤ ꯊꯣꯡꯁꯤꯗ ꯄꯨꯂꯞ ꯂꯥꯛꯑꯣ ꯑꯗꯨ ꯅꯠꯇꯦ ꯁꯤꯗꯒꯤ ꯍꯧꯔꯤ ꯌꯨꯝꯕꯥꯂꯣꯟ ꯀꯥꯏꯔꯤꯁꯤ ꯈꯖꯤꯛ ꯑꯆꯪꯕꯒꯤ ꯊꯣꯡ ꯃꯆꯤꯟ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ ꯑꯗꯨꯝ ꯍꯧꯔꯦ ꯌꯨꯝꯕꯥꯂꯣꯟ ꯀꯥꯏꯕꯁꯤ ꯑꯗꯨꯅ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯂꯕ ꯌꯨꯝꯕꯥꯂꯣꯟꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯉꯝꯗꯕꯗꯒꯤ ꯑꯁꯣꯏꯕꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤ ꯁꯣꯏꯗꯅꯕ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯗꯅꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯥꯎꯔꯕ ꯆꯤꯃꯨ ꯃꯩꯆꯧꯁꯤꯡꯅ ꯄꯥꯎꯔꯧ ꯑꯃꯈꯛ ꯊꯝꯃꯤ ꯃꯇꯥꯡꯗꯨꯗ ꯄꯥꯎꯔꯧꯁꯤꯡꯇꯪ ꯄꯨꯁꯤꯟꯖꯒꯦ ꯀꯔꯤ ꯄꯥꯎꯔꯧꯅꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯅꯥꯀꯟ ꯅꯥꯀꯟ ꯂꯦꯞꯄꯒ ꯎ ꯂꯧꯕꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯣꯛꯑꯦ ꯀꯗꯥꯏꯗ ꯇꯧꯔꯦ ꯔꯦꯗꯤꯑꯣꯗ ꯇꯧꯔꯦ ꯎꯗꯒꯤ ꯆꯥꯎꯕ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥ ꯄꯨꯡꯕ ꯍꯩꯅꯧꯅꯤ ꯇꯦꯅꯋꯥ ꯀꯩꯁꯥꯝꯄꯥꯛꯀꯤ ꯇꯦꯅꯋꯥ ꯍꯩꯅꯧꯅ ꯃꯨꯜꯂꯒ ꯇꯦꯅꯋꯥꯅ ꯍꯔꯥꯎꯏ ꯍꯦꯛ ꯁꯛꯂꯛꯑꯕꯗꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯂꯥꯛꯇꯧꯔꯤꯁꯤ ꯈꯪꯉꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯒꯤ ꯄꯥꯎꯔꯧꯗꯤ ꯀꯔꯤꯅꯣ ꯎꯔꯣ ꯍꯥꯏꯕ ꯀꯅꯥꯅꯣ ꯎꯔꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪ ꯅꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯅꯤꯡꯖꯒꯗꯧꯔꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯗꯨꯅꯇ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯇꯨ ꯅꯈꯣꯏꯅ ꯊꯧꯁꯥꯗꯕꯗꯒꯤ ꯈꯪꯗꯕꯗꯒꯤ ꯅꯈꯣꯏꯅ ꯉꯁꯤ ꯀꯥꯆꯤꯟꯗ ꯅꯝꯁꯤꯟꯗꯅ ꯊꯝꯂꯤꯕꯗꯣ ꯎꯔꯣ ꯃꯇꯝ ꯌꯧꯔꯤ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯤ ꯑꯩ ꯄꯟꯖꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯟꯁꯥꯡ ꯑꯄꯥꯝꯕ ꯐꯤ ꯁꯦꯠꯄꯅꯤ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯑꯃꯅ ꯇꯦꯅꯋꯥꯒ ꯄꯟꯗꯝꯅꯩ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯤ ꯍꯥꯏꯕꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯉꯪꯕ ꯅꯤꯡꯊꯧ ꯅꯪꯒꯤ ꯂꯩꯅꯤꯡ ꯂꯩꯁꯣꯟꯗ ꯊꯥꯗꯣꯛ ꯑꯩꯒꯤ ꯂꯩꯅꯤꯡ ꯂꯩꯁꯣꯟ ꯆꯠꯂꯁꯤ
ꯅꯨꯡꯇꯤꯒꯤ ꯉꯥꯡꯕ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕ ꯇꯦꯅꯋꯥꯅ ꯈꯣꯡ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯑꯗꯨꯗꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥꯡꯉꯕꯅꯤꯅ ꯀꯩꯗꯣ ꯃꯨꯜꯂꯤꯗꯣ ꯀꯩ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯐꯕꯒꯤꯁꯨ ꯐꯠꯇꯕꯒꯤꯁꯨ ꯄꯨꯝꯅꯃꯛꯀꯤ ꯂꯩꯐꯝ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯀꯩꯁꯦ ꯃꯨꯟꯊꯔꯛꯑꯦ ꯍꯣꯏꯗ ꯐꯔꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯅꯤꯡꯂꯤꯕ ꯆꯠꯂꯤꯕ ꯅꯪꯒꯤ ꯑꯅꯧꯕꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯀꯀꯥꯏꯅ ꯁꯤꯗ ꯑꯣꯟꯊꯣꯛꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯇꯦꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯖꯔꯝꯕ ꯇꯦꯅꯋꯥꯗꯨꯅ ꯍꯔꯥꯎꯖꯕꯗꯨꯅꯤ ꯃꯗꯨꯒꯤ ꯍꯔꯥꯎꯕꯗꯨ ꯀꯥꯎꯈ꯭ꯔꯣ ꯃꯇꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯅꯈꯣꯏ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕꯤꯔꯤꯕ ꯃꯄꯨ ꯄꯣꯛꯄ ꯂꯩꯇꯕ ꯁꯤꯕ ꯅꯥꯏꯗꯕ ꯃꯄꯨꯗꯣ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯣ ꯄꯨꯝꯅꯃꯛ ꯊꯣꯛꯑꯒꯅꯤ ꯁꯤ ꯄꯨꯌꯥꯅ ꯊꯝꯕꯤꯔꯝꯃꯤꯁꯤ ꯁꯨꯃꯥꯏꯅ ꯁꯥꯡꯂꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯂꯕꯁꯨ ꯄꯨꯌꯥꯗ ꯊꯝꯕꯤꯔꯝꯕꯁꯤꯡꯗꯨ ꯁꯨꯝ ꯆꯤꯡꯊꯣꯛꯄꯗ ꯂꯣꯏꯕ ꯅꯥꯏꯗꯕꯁꯤ ꯇꯦꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏ ꯄꯥꯈꯪꯕꯒ ꯇꯝꯅꯕꯒꯤ ꯃꯇꯥꯡ ꯃꯥꯅ ꯃꯥꯂꯦꯝꯁꯤ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂ ꯀꯣꯏꯔꯨꯕ ꯍꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯍꯣꯔꯦꯟ ꯁꯅꯥꯃꯍꯤ ꯅꯤꯡꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯅꯅꯕ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂ ꯀꯣꯏꯔꯨꯔꯦ ꯀꯔꯤ ꯇꯣꯡꯉꯒ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯇꯣꯡꯉꯒ ꯃꯥꯂꯦꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯁꯤ ꯂꯣꯏꯅ ꯌꯦꯡꯉꯨꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯥꯂꯦꯝ ꯁꯦꯝꯕ ꯃꯇꯝꯗ ꯃꯥꯂꯦꯝꯁꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯃꯥꯂꯦꯝꯒꯤ ꯁꯨꯛ ꯃꯔꯤꯁꯤ ꯐꯥꯔꯒ ꯊꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯣꯍꯥꯔꯒ ꯍꯥꯔꯒ ꯃꯥꯂꯦꯝꯁꯤ ꯅꯤꯛꯄꯗ ꯀꯥꯏꯗ꯭ꯔꯤꯁꯤ ꯀꯥꯏꯗꯅꯕ ꯃꯥꯂꯦꯝ ꯀꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯥꯏꯔꯤꯒꯤꯅꯤ ꯃꯥꯂꯦꯝꯒꯤ ꯆꯤꯊꯦꯡ ꯃꯔꯤ ꯉꯥꯏꯕ ꯂꯥꯏ ꯃꯔꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯉꯥꯡꯒꯗꯕꯅꯤ ꯁꯤꯟꯅꯕ ꯆꯠꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯅꯥꯃꯍꯤꯅ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂ ꯀꯣꯏꯕꯗꯨ ꯃꯄꯥꯒꯤ ꯊꯝꯕꯥꯜ ꯄꯥꯝꯕꯒꯤꯗꯃꯛꯅꯤ ꯍꯥꯏ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯃꯥꯅ ꯁꯦꯝꯃꯅꯤ ꯃꯥꯒꯤ ꯃꯔꯟ ꯉꯥꯛꯇꯅꯤ ꯁꯅꯥꯁꯨ ꯂꯨꯄꯥꯁꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯀꯔꯤ ꯂꯩꯍꯧꯗꯣꯏ ꯑꯗꯨꯅ ꯄꯥꯝꯕ ꯀꯔꯤ ꯀꯩꯖꯥꯎꯗꯨ ꯇꯣꯡꯉꯒ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯝꯃꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯂꯥꯛꯑꯦ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯒ ꯃꯕꯥꯅꯤꯁꯤ ꯀꯥꯏꯅꯒꯗꯧꯔꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂ ꯀꯣꯏꯕ ꯂꯣꯏꯔꯦ ꯅꯪ ꯅꯍꯥꯟꯐꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯄꯟꯊꯧ ꯏꯄꯥ ꯈꯨꯔꯨꯝꯃꯒ ꯇꯥꯏꯕꯪ ꯁꯦꯝꯃꯒꯦ ꯀꯩꯁꯤ ꯀꯞꯄꯤ ꯈꯨꯃꯥꯡ ꯑꯅꯤ ꯀꯨꯜꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯕꯨꯡ ꯃꯃꯥꯕꯨ ꯌꯦꯡꯉꯒ ꯀꯞꯄꯤ ꯍꯥꯏ ꯄꯨꯌꯥ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯂꯣꯟꯕ ꯐꯪꯉꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯗꯧꯔꯤꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯂꯣꯏꯅꯕꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏ ꯆꯨꯝꯃꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯌꯨꯝ ꯆꯪꯉꯒ ꯁꯟꯊꯣꯛ ꯀꯥꯖꯥꯎ ꯌꯥꯔꯒ ꯇꯥꯏꯕꯪ ꯁꯦꯝꯃꯒ ꯇꯥꯏꯕꯪ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯥꯎꯔꯦꯟ ꯁꯟ ꯁꯦꯟꯕꯒꯨꯝ ꯁꯦꯟꯗꯅ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯨꯕꯒꯤ ꯅꯪꯗꯤ ꯌꯥꯔꯣ ꯇꯥꯏꯕꯪꯅ ꯅꯪꯁꯦ ꯄꯥꯝꯕ ꯀꯩꯔꯦꯜꯒꯤ ꯀꯩꯖꯥꯎꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯒꯅꯤ ꯇꯥꯏꯕꯪꯒꯤ ꯌꯨꯝ ꯈꯨꯗꯤꯡꯗ ꯁꯥꯗꯣꯡ ꯀꯥꯖꯥꯎ ꯌꯥꯔꯅ ꯁꯥꯗꯣꯡ ꯀꯥꯆꯤꯟꯗ ꯂꯩꯕꯗꯣ ꯅꯪꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯊꯧꯖꯥꯜ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯖꯒꯦ ꯅꯪꯒꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯖꯒꯦ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ